Manipur kaiba haibasi India kaibani Manipur bu ima leibakni haina khanba ngamdaba singbudi Manipur da leihanba matau tari haina kundrakpam AC ki MLA Thokchom location na phongdokrai Churachandpur district yungliba Anglo Kuki War 1917-19 Centenary Gadasi Yungbada Laingak na ayaba pikiba leite haiba wafam RTI ki kuthangdagi khangba ngamle haina political activist TH Mahesho na phongdorakli Lakhiba Lok Sabha election asida political party amatana Mikhal Gamari leinaba poster amadi pamphlet natraga slogan yauna Mikhal ki campaign chathabada angang sizinadana ba election commission na khangankrai Amasung PRI singi thabak taunaba administrative committee sembada Manipur High Court na takiba order ki matung ina PRI khuding mak committee asigi member ohenbiu haina Ketrigao ki PRI sing na taksilakni